Hence, the killing of MAIBAM ONGBI KHANGEMBAM NINGOL SAMITA DEVI TEKCHAM THOUBAL na HOUKHIBA TANG ANIDA KOUKHIBA press conference Amada TANG ahumdagi manga FAOBA general strike Laothokhiba du Yeithokle Haina Jac gi Maikeidagi Thadorakpa Cherol Amada Phongdorkli HOUKHIBA July tang 19 da THOUBAL district hospital THOUBAL da Laothokhiba Thaudok Amada Laikhidrabi MAIBAM ONGBI KHANGEMBAM NINGOL SAMITA DEVI Misiga Mari Ledena Semkiba JSC convener S Jamson Amadi chairman CS Meratombi na Kutik Piduna Thadorakpa Cherol Aduda general strike Yeithokpagi Maramdi Manipur Integrity Unity Day Haibaleva ki oiba Thoram Laibana Maram Oraga JSC Amadi Lekai Club Mera Paibi Singa Amata Oina Yanaraba Matungda Ban Asi Yeithokpada Waref Nabani Manipur government a postmortem Amadi inquiry report week Ama Thakiba Matam Adudagi Chapchaba while Ama Pibi Daba Targadi JSC na Lebak Miyam Amadi CSO Singa Kusam Naduna Akanba Khongzang Maihau Langpoka Lorena Jangsilakani Haina Manipur government ki Pogning Chingsilakli Manipur da Laibiriba Club Mera Paibi Amadi CSO Singna Misi Asigi JSC na makata na Laothokhiba thabak thoram kaya da mating pangbiyo haina su appeal Thadorakli JSC na thamzaki ba chumba while FAOBA FAOBA asibak sang loroi haiba firef adu ahongba leite haina su Cherol asina makatari